Maruiba Pau Ngarang numidang Bisnupur District ki Moirang Thana Lekai da laiba Ilida fuel station da sakhangdaba mioi ani laklaga bom langsinduna pokhai halamle hairi Manipuri loan bungak senduna Manipur ki saktam kanbiu haiba demand da MSF ki thomi single loinana ina ibel kayana thopal kethel da human chain semduna khongjang changsin khre Amadi Security Force Amadi Forest Department ki Kangbuna ngarang Churachandpur Police Station na konba Thinghan Zingi Chingda Tharamba Popi Pambi sing yanthatuna manghankhre hairi ISCOM media ki Manipuri pau mi eng tabiri ba khwai punamak pai pinki okramna taram nokchari pungjasi faubagi maroi ba pau sing pizari Ngarang numidang pungipan tabadwaida Moirang Police Station ki manung channa Moirang Municipal Council ki thana laikai Moirang da leiba Bharat Petroleum ki oil pump Ilidas fuel station da gari macha da lakpa masak khangdaba mioi anina bom ama langsinduna pokhai halamle hairiba mioi ani adu Moirang Bazar rom dagi gari macha tongduna laklaga makha pangna haithakibada bom adu main road dagi langsilambani Bom pokhaiba aduda MPD machine makhongda pokhaiduna machine ki saruk khara amadi concrete foundation khara akai atoi thokibata natana asok apan nangkiba ki paudi leikhide loinana Ilidas fuel station gi mapuna phongdora khibada makhoi gi kanagumba amattagi threat amadi sale gi demand na chingba amata leite hairi amadi thodok asigi matangda laikai gi mioi singna asigumba oil pump gumba pokhaiba yaba mafamda bom langsinduna aki akang nanghanba asi yaningdaba phongdorakli loinana thodok asigi matangda police ki team laktuna yengsin khibaga loinana case ama register tawkhre hairi Manipur da thokliba irang amadi thodok wathok sing asida khwaidagi chauna Fangliba chaitheng ama oiriba petrol fangdabagi awaba sina maram oiraga miyamda charangnaba amadi nang hauraroi matagum petrol amadi diesel hanjinnabagi chatnabi ama leirakpana lamdam asi karamba mayonda chatlibagi haibasi achauba wahang ama oirakli ngarang numidang pung nipan tarakpa matamda Moirang petrol pump amada sakhangdaba singna bom langsinduna pokhai hankhiba thodok atuki matungda Manipur da maru oina Imphal mayolda leiriba petrol pump singda petrol nil natraga q ka hena sangna leibagi mami takhi Q asi ka hena sangba maramna chathok chasin tawriba gari sing amadi miyamda chauna akaiba pikhi nakal amaromda aikhoi gi paumi amana petrol pump kharada hangluba matamda hojik faubagi oinadi makhoida kanagumba association amatana petrol pump thong lonanaba natraga khongjang changsinnanaba khanghalakpa leitri haina thamlakhi Fibam asida yengba yaribadi thodok ama hek thoklakpaga mari leinaba association singna petrol pump sing thong lon bagi khongjang changsillakadra natraga sel gi demand amadi atai maram kharadagi aki athang pokhalliba lup singna kari khongthang laurakani haibagi charangnaba leibana maram oiraga micham miyamdi nung ani gi marakta ha oibaga pangkhak oirakli hiramasigi matangda mari leinaba authority singnasu yamna kanna hotnari haina Taklaklagasu thabak ama oina onthorakpadi iu uraktaba asina miyamgi pukningda punglongi matung inna jagoi saba haiba adu natana atopa pambai ama lairaktabagi fibam amada lakli Laingakna black ta petrol yonba thingle hairabasu thodok ama hek thoklakpaga petrol pump singda queue sangna lengba petrol nil hairakpa petrol pump singi mamangda ima ibel singna satin khanduna black ta mamal wangna petrol yolakpa sing asi normal si oina khanarakpa sina iramda masigi khwaidagi laibak thiba issue ama oirakli Laibak ama chakhat kya hairabadi essential supply sing hana secure tawba mathau tai haibasi laingak bureaucrat amadi Mari leinaba authority pumnamakna khangminaba mathau tarakli Manipuri lol bungak senduna Manipur ki saktam kanbiu haiba demanda MSF na tongan ba mafamda changsinduna lakpa khongjang adu ki saruk ama oina ngasisu ima ibel kayaga loinana Thoubal district ki Wangjing kaithelda human chain semduna khongjang changsin khre hariba khongjang aduda
तमनबा लाइरिक अमदी तेंगबांग लाइरिक खुदिंगमक मणिपुरी लोलदा फंगहनबियु लेंगा की थौदांग लोइसिंगना अथुबा मतमदा लोनगई अमदी लोलहौरोल पुथोकपियु अमदी मणिपुरी लोलदा तमलंबा महै तमफम संगसिंग अमुक हन्ना हिंगतहल्लु हाइबना चिंगबा प्ले कार्ड कया सिजनखी हन्ना खुनता लरोइसी हाइना पाउजेल पुदुना यूपीएफ मणिपुरना था अमा चुपना चथरखिबा नेशनल रिकॉन्सिलिडेशन मंथ ngasi इनिंगथौ गंभीर सिंह लेखिदबगी चामगा मरफुतरानी थोइसुबा कुमोन नुमिता लोइसनख्रे चई खुदिंगी पांगथोक्तुना लाकपगुम यूनाइटेड पीपल फ्रंट यूपीएफ मणिपुरना हौखिबा चही कुमजा लिसिंग सुपना कुनगा मंगागी डिसेंबर 9 हौदुना चथरखिबा नेशनल रिकॉन्सिलिडेशन मंथ की मनुंग चन्ना स्टेट असिगी तोंगान तोंगान बा मफम सिंगदा पब्लिक डिस्कोर्स अमदी स्ट्रीट कॉर्नर मीटिंग सिंग पांगथोक्लबा मतुंगदा चही अदुगी डिसेंबर की तांग 19 कुनगा 9 फाउबा नॉर्थ ईस्ट की मनुंग चनबा शिलोंग गुवाहाटी की मणिपुर बस्ती कसार की चंद्रपुर लेंगोंदबी पाथ अवापली अमदी त्रिपुरा की मफम सिंग पुन्ना मफम 15 मियाम की मिफम अथौब सिंगी मितम माइखुम हांगदोकपा अमदी म्यूजियम हांगदोकपना चिंगबा थौरम सिंग पांगथोकी लोइनना था सिकी तांग 3 अमदी 9 मणिपुर की तंपा की मफम सिंगदा मोटरसाइकिल रैली अमा चतुना मियाम की मिफम कयासु पांगथोक्तुना लाखी ngasi gi loisanba numit aduda manipur college tagi hauduna miyam gi achoupa khongchat ama ining thau gambhir सिंगी खुबम लेरिबा कांचीपुर की लंगथबाल खुबम फाउबा लाक्तुना मफम अदुदा लेरिबा इनिंगथौ गंभीर सिंह नरसिंह अमदी सनाहिरा चंद्र की मितमदा मियामना लैसु कतुना इकाई खुमनबा उतखी मफम अदुमक्तदा पांगथोकिबा नेशनल रिकॉन्सिलिडेशन मंथ लोइसनबगी थौरम अदुदा यूपीएफ मणिपुर की प्रेसिडेंट नोंगथोंबम रूपचंद्र यूसीएम की प्रेसिडेंट वाईके धीरेन एमसु की प्रेसिडेंट लुक्राम मालंगबा हेरिकॉन की प्रेसिडेंट वाई संजीत कुमार सीसीएसके की प्रेसिडेंट जितेंद्र निंगोंबा इप्सा की प्रेसिडेंट माइबम विश्वेश्वर लिपुल की प्रेसिडेंट सोमरेंद्र थोकचोम इम्फाल नागा फोरम की जॉइंट सेक्रेटरी अमदी नागा फुट हिल्स की मिहुट ओइना अक्यू गाउमैना मिथुंगलेन सिंह ओइना सरुक याखी थौरम अदुदा नागा फुट हिल्स की मिहुट अमा ओइना लेरिबा अक्यू गाउमैना हाइखिबदा लमदम असिदा खुंदामिनरिबा इंडिजिनियस फुरुप खुदिंगमक असि ngalingay matamdagi amana amagi mateng pangnaduna lakli chahi 8 khuntakiba matam adudasu ching amadi tampaki मियोइसिंग असी अमना अमगी मतेंग पांगनदुना ngasi gi fibam asi yaurakibani ngasi manipur da oirakliba fibam asi dasu aikoi masel amana amagi mateng pangnaduna apunba manipur ama sagatuna manipur gi saktam ngakpada punna thodang lawminasi maru oina hauji kuki singna mafam marang khangdana chingi naga taba mafam singda जर्मन रोड नत्रगा टाइगर रोड हाइना मिंगथोंदुना लंबी सेमजलक्लिबा असि मखोइना सेमगे हाइरगसु जर्मन दा ओइना सेमबना अफबा ओइगनी लोइनना मणिपुर दा चंगसिलक्लिबा इलीगल इमिग्रेंट सिंग असि तकथोकनबगीदमक्ता एनआरसी चटनाहननबा होटनबदा फुट हिल्स नागा कोऑर्डिनेटिंग कमिटी की माइकैदगी मतम खुदिंगमक्ता सपोर्ट तौगनी अमदी इंडिया लैंगाकनसु मणिपुर दा अथुबा मतमदा एनआरसी चटनाहनगदबनी हारिबा लमदम असिपु थुगाइनबा होनरक्लिबसिंग असिगी मायोक्ता नागा फुट हिल्स ना लेबली लोइनना मणिपुर दा कुकीलेन सेमबसु यारोय अमदी हौजिक मणिपुर की ओइरिबा फिबम असिदा अखोय मसेलगी मरक्ता असोइबा फना लैनरबसु अमना अमबु ngakpiba ngamlaba matamda मणिपुर दा हानगुम तंगदु लैताबा फिबम अदु लाकपा ngamgani हाइनसु महाकना फोंगदोखी एकोइसे इंडिजिनियस ओइबा मीसिंग एकोइ हाइनादिगी लैरक्राबा फुट हिल्स नाहानसु एकोइ फुट हिल्स FNCC ना इकोनॉमिक इंडेफिनिट इकोनॉमिक कौबसे
कोई नागा की लमदा की चंब यारोय हाइना इंडेफिनिट ब्लॉकेट तौकी अदु मतमदा गवर्नमेंट गा केनो तौनरगा यानाखरे मफम मरांग खंगबा रोड कंस्ट्रक्शन जर्मन रोड हाइना हाइबगुंबा कोई लमदा सागनु जर्मन रोड सानिंगदी जर्मनी दा साब चलो ना हाइगेन इलीगल इमाइग्रेंट्स से कोई ना सुनिया यादे कोई लमदा कोई इंडिजिनस कोइबा मणिपुर दा लेबो यारोय हाबिसे कोई स्टैंड लेरी कॉपी से कोई चिंग रोमदा नागा की रोमदा कॉपी थादबा फाव मोइना थारगा कोई इपा इपुना सही सामा लौ सूरगा पैसा तानबदा लाख तरा फंगदोइने मोइदी सही मदा करोड़ ताला कोई फाव यावगे तोइने अदुगुंबा फत्तबा निशा ड्रग्स की कोइना यादे अदुगा अतुबा मतमदा FNCC की कोई स्टैंड से NRC से कोई फुल्ली सपोर्ट तौई अथुबा मतमदा पांथोकदबनी है कोई स्टैंड ने टेरिटोरियल इंटीग्रिटी मणिपुर कायब यारोय कोई मणिपुर दा कुकी लैंड लेबो यारोय है कोई स्टैंड ने कोइना कुकी रेबेलियन है कोई हिस्टोरियन में हमना फजने इबिरमबनी अदुबु कुकी रेबेलियन है बदिगिना एंग्लो कुकी वार थोकी बसे मतमदा कोई मणिपुर की हिस्टोरियन म्यामना मरुइना चिनिनाव मैतै म्यामना सौगत की बदिगिना एंग्लो कुकी वाराय थोकी बनिना हाइदिगे कना कना प्रोफेसर नो हाइबदो आई मसक ममिंग लोइन खंगी करम मतम नो आई खंगी मैतै गा कोई चिंगी चिनिनाव म्याम मरी से होदि फाव तत्तना लेरी अरोइबदा कोई से अथुबो मतम दा शांति लेननबा कोइना सोइबो ओइरसो कोइसु खरा हंदोक पताई चुम्मसु खरा हंदोक पताई कोइ से फॉरगिव एंड फॉरगेट अमगा साउनबा करी तौनबा लेरसो अमगा अमा कोपिनबा हेसे जाका तारे ना हादिगे ngayhak laitana kuki arm group singna nongmai amadi bom kapsilaktuna foothill area singda laingak na paikhalakliba peace process asi thugaina ba honarakliba asi gi matang da tongan ba demand sing India ki president Draupadi Murmu prime minister Narendra Modi union home minister Amit Shah amadi defense minister Rajnath Singh da memorandum pisin kre haina liklam ngak bana thadorakpa cherol amana phongdorakli loop asina pisin khiba tongan ba point sing yawba memorandum aduda पल्लीबदी स्टेट असिदा शांति थुगाइनबा बोम अमदी नोंमै कापसिलक्लिबा मियोइसिंग मसक खंगदोक्तुना लोगी ओइबा चैराक पिबियु मियामगी लाइफलाइन ओइबा नेशनल हाईवे सिंग फ्री मूवमेंट लेहंदुना मियाम चथोक चसिन याहंद्रिबा असिना मरम ओइरगा मियामना थेंगनरिबा खुदोंग चादबा सिंग असि अथुबा मतमदा चथोक चसिन याहनबियु कांगलुप की इरांग असिना मरम ओइरगा लांजेनदुना रिलीफ कैंप ता लेरिबा IDP सिंग मसा मसागी मयुमदा अथुबा मतमदा हंजिन हन्नबा थबक लौखतबियु मणिपुर दा पाइखलकलिबा रेलवे की थबक असी पंदुना लैरिबासी अथुपा मतमदा लोइसनबिनबा थबक लौखतबियु लोइनना प्रेसिडेंशियल पावर दा सिंगनरकलिबा सिंगी मथकता चपचाबा एक्शन लौबियु हाइबा डिमांड सिंगसु यावरी कक्चिंग दा नपसा की मखादा चेंग फंगहनखिबगी यूटिलाइजेशन सर्टिफिकेट असी कनाना पीरिबनु हाइबदु मयेक सेंगना खंगहनबियो हाइना कक्चिंग म्युनिसिपल काउंसिल की केयरटेकर संजीत कुमार ना फोंगदोरकली वाफम असी ngasi प्रजा मियामदा फंगहनलिबा चेंग असी नियम चुमना फंगहलिबरा हाइदुना अहेनबा वाफम खंगनिंगदुना मरी लेनबो अथॉरिटी दा कक्चिंग म्युनिसिपल काउंसिल असीगी केयरटेकर चेयरपर्सन मसामकना RTI थारुबदगी पाउखुम लाकलबा मतुंगदा काउंसिल असिकी ऑफिस दा पांगथोकिबा पाउगी मिफम अमदा महाकना वाफम असी फोंगदोखिबनी महाकना मखा तारदुना लेंगाक असिगी लाइरबा प्रजासिंगदा अहोंगबा ममलदा चेंग फंगहनबगी पांदमदा नेशनल फूड सिक्योरिटी एक्ट की मखादा लेकाई खुदिंगी अहोंगबा ममलदा चेंग फंगहनलिबा असिदा कक्चिंग केंद्र की ओइना चेंग असी नियम चुमना प्रजासिंगदा चेंग फंगहनखि हाइबा खंगननबा मथौ तारिबा यूटिलाइजेशन सर्टिफिकेट पीबा मतमदा मैंडेटरी सिग्नेटरी ओइरिबा सीनियर चीफ एग्जीक्यूटिव ऑफिसर चेयरपर्सन काउंसिलर न चिंबगी सिग्नेचर असी कुमजाली सिंगनिगा सुबना कुनगा माथोइदगी हौजिक फाउबा एजेंट सिंगना साइन लौबा नत्रगा साइन तौखिबा लेट्री कनाना करमना यूटिलाइजेशन सर्टिफिकेट असी पीरिबनो नत्रगा साइन सादुना पीरिब्रा हाइबादु काफ एंड पीडी की मखादा लेरिबा डिस्ट्रिक्ट सप्लाई ऑफिसर म्युनिसिपल काउंसिल अमदी मियामदा खंगनबियु लोइनना लाइरबा नपसागी बेनिफिशियरी सिंगदा फंगहलिबा चाकथुंग सिंग असी नियम चुमना फंगहलिबरा खंगदोकनबगीदमक्ता मियामगी इंटरेस्टा मरी लेनबा लोइसंगदा वाहंग मरीखक RTI गी खुथांगदा हंखिबनी
matam chana mari leinaba loisangna paukhum pibiraktuna praja miyamgi chamamnaba kokhanbibagi damak loisang asibu thagatli amadi wahangi paukhumsing asigi marakta ahumsuba amadi marisuba paukhumda cheng phangkhraba matungda piriba utilization certificate asida sign tawgadawriba asi municipal council ki area ki oina senior chief executive officer chairperson councillor loinana local ge women self help group na chingba singi authority ohum gi manungda anina mandatory oina sign tawgadabani adubu council asigi oiba maikai dagidi mari leinaba mioi amatana haukiba kumja lisingani ga supna kunga mathoi dagi signature tawkiba leitri asigumba maru oikraba signature asi kanana tawribano amadi UC kanana piribano haiba adu mari leinaba loisangi maikai dagi miyamda amadi council da khanghan biraknaba hainasu mahakna appeal tawki Leibak mang na bagi machak oiriba mayai ka ba potlam pumnamak na haunana kangleipak ki leimaida athingba thamle haina Anti-narcotic drugs organization kamleipak andok ki publicity secretary Laishram laingam na thadorakpa cherol amana phongdorakli cherol asina makha taraduna hai andok na kangleipak asi yanglen saru oiriba naha kayabu achumba lambi da punanaba hotnabagi thabak leptana chatharakliba thabak thauram singda khurau oiriba Leipak asibu mangnana ba machak ama oiriba potlam khudingmak nahaunana kangleipak ke leimaida athingba thamle hairiba athingba thamliba potlam sing adudi hidak managi potlam sing yauna yu beer heroin number 4 kani brown sugar WY tablet amadi makhal khudingmaki mayai ka ba potlam sing asigi mathakta mityeng changlagani loinana mamang chahi kumja lisingani ga supna kunga mangagi December ki tang mari dagi hoduna andokna Nisa ki mayokta lepa leitana changsilakliba awareness program asi handak chahi asigi December tha fawba chahi ama chupna chathagani masigi maru oiba pandamdi ingkhalakliba nahasing mahairoi singbu kanba ngamnabagidamakta chathagadaba thauram amani maru oina leingakna lauthokibagi matung inna school amadi college ki akoibada mayai kaba nisa ki polam yoliba singi mathaktasu andokna mityeng changba hauragani amadi school gi mahairoi singna uniform setlaga manak nakpada leiba dukan singdagi nisana chingba leiba amadi chaba yaroi masida karigumba phaba punba yauraklabadi yonba leiba amadi chaba bu oirabasu maduda thokpa afafatta khudingmak masa masana mama mapa sing amadi dukan famliba singi oigadabani loinana andokna chatharakliba thabak asi lanaigi yaifana batauba thabak nate masidi leibak miyamgi khallaga paikhatpa thabak thauramni maram aduna miyamgi yaifana ba andokna chathariba thauram sing asida mapung fana chathaba ngamnabagi damak leibak miyamna pukning thaugatpina ba haina su cherol asina appeal tawrakli Churachandpur police station na konba Thanghanjingi Chingi area amada Chaurakna Acre Kundromgi Mayada Tharamba Popi Pambi Singh ngarang security force amadi forest department gi kangpuna yanthatuna manghankhre police dagi fangba paw amagi matung inna security force amadi forest department gi kangpuna mafam adu da tharamba Popi Pambi yanthatuna manghankhibada natana mafam adu da leiramba Lautang sang ani busu mai thadoktuna manghankhi hairi Security force na lepa laitana chatharakpa operation ki manung channa Kangpokpi police station na konba Songjang Pakang haina su khangnariba mafam asidagi yamlaba khusu khulai kaya fagat pangamkhre hariba khulai sing adudi local made pumpi ahum magazine galoinana Excalibur rifle ama magazine galoinana 303 rifle ama magazine galoinana .22 pistol ani yauna atai khulai kaya su mafam adudagi fagat pangam ki hairi Imphal West District ki manung chana laiba recent youth club RYC Moidangpok amadi all gas care AGC Manipur state ka khusam naduna LPG gas asibu consumer singna matau karam na sijinagadagi amadi khudong thiba kayadagi karam na ngakthokani haibagi matangda mass awareness cum training program ama ngasi Moidangpok maya lekai gi community hall da pangthokre hariba training program adugi mangoinana AGC Manipur state ki field assistant oina su thopuriba Manipur gi sakna iraba artist Happy Rajen nagi
entertainment program amasu pangthokhi ngasi ki awareness program atu ka mari lenana AGC Manipur State ki manager SH Joy Prakash na haikibada LPG gas asi nupi oibi singna imung amagi chak insang thongba matamda sizinari ba potsak amani masibu matau karamna sizinagani amadi khudong thiba kayadagi karamna ngakthokani haibasi lamda masigi nupi oibi singna khangdaba yadraba ama oiraklibani mioi kayana chak insing thongba amadi LPG gas asigi matangda mamutana khangdabana maram oiraga khudong thiba kaya thokdaba nate maram aduna lamdam asigi tongan ba mafam singda AGC na sinduna asiguma mass awareness kam training program asi chathaduna laklibani hainasu phongdokhi loisilakpada maroiba pau amukhana thamsari ngarang numidang Bisnupur district ki Moirang thana laikai da leiba Ilida fuel station da sakhangdaba mioi ani laklaga bom langsinduna pokhai halamle hairi Manipuri lolbu ngak senduna Manipur ki saktam kanbiyo haiba demand da MSF ki thomi singa loinena ima ibel kayana thobal kaithel da human chain semduna khongjang changsinkhre amadi security force amadi forest department ki kangbu amana ngarang Churachandpur police station na konba thinghangjing gi chingda tharamba popi pambi sing yanthatuna manghankhre hairi ISCOM media na sandokchaba Manipuri pau pungjasi faubagi oinadi matang swais da loisinjare makhata ba pau singidamak ISCOM media ba adumak mityeng taduna lebiyo